Miyamgi mihut sing so haining ba ama di fongdok ning ba kaya pal ama na fongdok pa ngamlamda ba yai adumak po pal adu namkhai du na mama leibaki damak fong na lepa matam oire haina UNLF ki chairman oiramba RK Sanayaima na fongdorakle wafamasi United National Liberation Front UNLF ki Lanmi Sanglup Manipur People's Army MPA ki Chief of Army Staff ki Thaugai Puramba Laikhidraba Ayekpam Wangpagi Ningsing Mitam Maikum Hangdok Paga Mari Laina na Fongdokhibane Langol da Laiba Ima Thongak Lairembi ki Masaikol da Maikum Hangdok Pagi Thauramadu Sanayaima na makha taraduna peningai amadi Pukning Laitaningai Oidraba Manipur gi Fiba Masida Miam gi Mihut Singh na Miam Buluchingduna Afaba Amadi Achumba Maikaida Jangsin Minaba Changi Asigum Laba Fiba Masida Maitai Furup Masel gi Marakta Unkhatna Bathoktuna Lingjel Manaba Pangalama Sagat Pangamdabasi Laibak Tibane Tungi Mirol gi Yenglaga Apunba Pangalama Sagatuna Achetpa Fire Pama Lauminaba Mathautai Maitai Khak Natana Lamdamasi Yelho Furup Khuding Maksu Amaga Mapal Tangminaduna Hingminaba changi masingam drabadi punna lupminaba natana upai laite haike laikhidraba MPA gi Chief of Army oiramba asina mama laibak ningba thaksi khasi naiba lichat sajat chumba amade mating laiba luchingba amani haina singthake ngasi si lepak ko film se de na singi marak tagi magi film loba magi lichat lamchat phajaba lepak ke thama ka thok ngamba aduma mi myam chong thok thai have se ngasi ni se sa irsa singda maruina hore na hol singda se pau se pining hoje india ge lengak manung da miyam gi mut ona le miyam sing si so makhoi su phongdong ning phongdok pangamanda ba aduma film de ba ye moi ason ba adu madu hoje ti madu gi pan khaya do moi madu break through tawraga lepak miyam gi damak manipur gi damak chong thorakna phong le lepa matam yore se de man haninga ta man miyam gi mut oibagi mating phurok matam do hoje oi re na ma haning moi na lit tawdong ni miyam gi hut ni na ko adu moi lit tawraga manipur lepak ki ya phogdo lambi do moi mang thar sat ka do na ba haning